Security haibasi miyam ngaksennaba aki tujungbabu lapna thamanaba leibani haina Thangmeiband A ki MLA Khumukcham Joykihsan phongdokhre. Wafamasi ngasi Thangmeiband A NCC holder Secure Security Services Private Limited na sinduna pangthokpa closing function of 5th batch security training cum foundation day ga mari lenena phongdokhibani. Thoromaduda Manipur Traffic Police Control ki Superintendent of Police Wungpam Kasar MPS, 2nd Manipur Rifle ki Commandant Victoria Yangkom MPS amadi Operation Indica Nutraceuticals LLP ki Director Harbinder Singh Dhanjal amadi S4 Group ki Chairman and Managing Director Colonel Santikumar Sapam retired na maruoiba mithunglen singoi ki Joykihsan makataraduna hai Manipur gi tongan ba departmental leriba security sing asi fazana train tobidaba asi laibak thibani Manipur government na sumidiyeng changbinaba CM gi pukning chingsinbaga loinena security services na pibiriba ngaksennaba asina praja singgi wakhalda makoibu khudong thibadagi ngakthoklagani haina khanjaribani amadi security singna praja singa thengnabada thaksi khasi thogalon ka loinena traffic singbu karamna pukning penhanba ngamgadage haibasi yamna maru oi ngasi pass tawraba members sing amadi staff singda yaifamamgol pibaga loinena punsida mai pakpa S4 na mangjariba manglan adu thungba oirasanu haina su phongdokhi S4 services ki nasaga any security personnel voicing sina ai gi oiba lamsat sajat discipline respect se ai gi locality ai gi dinari bombar mapang luinrip sida mas utopon magadi na poise tamjeninga ko ini S4 ki member ni S4 ki staff ni ano dali mo hilam sa chis mind to ni makoi isbu matarong moy ay na ay gi officer na noy QTP re officing nga hala ko matanda lambi na kari mo tinare alamin mo situation na mo padang noy na sunoy gi chat ya ba mandi ay che mas train to ni miyam is apat na pona bada miyam ni kaksen na pona bada miyam ni landumang na pona ba mi pwede makimay maki miyam ni isat ka na pona bada ko siya lihat mo pa na se mapu piyo na se masin sume ang tapil